Kayno siya? Harawin siya yung da? Mayam asigi angur se isanubada unna jenge kavita uri ana my reaction se cha tono sonda dudu kaino jengu du kaino se harawi se yung da ma angur jam pambani aba hodat khani puno pahelu kai to jeng lek tagi tau di ne lek tagi tau de ma angur pambani aba pijau dong char anggur mayam kaino siya cắt chịu cắt magudo ko kiyo mayam asigi pambi se ko akhoi lam chingkhup tuni ado mathakta janam katun da horam badagi ko ngasi se phuktalle ado pi matamda laktho dabagi ujik se lisan gare ado mamana mathaktagi asi se thada reini aba pula punchalaga mayam chingkhup se lisan garabani ne ko asikai gi mana no basing se adum khanwa yaba khara adum khandoni aduga mayam asigi khajingali sina 100 gram da lupa 80 lohori sina papana leirakpani no kuidi kuire ba koina smaina khajingali se chadaba ado ngasi se papana leire mayam ujik se ahan bada cooker da chak se hana kaman thoye aduga asigana hajang semna namak soina thamme se khamen sibi ga tilau ga leire doigi morok atekpa kharaga sing kharaga siga leire aduga asigana nasai khajing leirakpato adudo jam khotana phajana thamme ado sigana aise hajang se kwa ahan bada hana phukalini tilau se hana hapage morok khamen sibi hapchalle sing hape जैसे खजिंग हपचर लगे हेजंग से mayam asigai sida ina patal kharaga khamen ga sumaina ka ko masala taisalle aduga fry tauge ina taurini akoi chungthong thongadi akoi sumaina fry tauba khangde bora khangde sumaina charadi maga pakna baniaba aduna ngasi gi se akoi khamen se fry ma taude aduga patal se ju ngaude fry tausalle aduga mayam asigana aina thabi se piece ka siga tongaga moroka sumaina melle ama mayam su chadabata su chabiu haubani yamna aduga siga khamen baji tongna paise aina punamak pudi tawdre ba khara ma thamaude nungdang da oina dum fry tawra charage aina mayam ujik se chungthong thongba loire ado asiga alu su hapi ni aba
aluga khamin sembiga sing khara morok atekpa aduga tilausu khara hape adui khajinga adui khamin sembiga sumai tawna ngasi se dum charani ado mayam nu udik se nungding wairang gi nisi chakanna silakpagi aina video matek khara lawja hobani mayam ado asiga bharagi ni su kanna ising somna gi ado mayam ai gi video se yengbagi matungda mayamna nuksibiduna like share subscribe tawsanbigamo aduga matunggi vlog ta amuk thengna ising bye bye.